आकाशवाणी इम्फाल Ngangbam Nganthoi pau pajari ahanbada maru oiba pau Mukhyamantri Nongthomam Biren hairi Manipur da irang sagaliba ZRA KNA gi lusingba Thanglian pau guite amasung PS haukip ki mathakta thigatpagi thabak sathari Pradhan Mantri Narendra Modi gi pukning gi wa Man ki Baat ki 136 suba episode hayang ayuk pung 13 da Akashbani da sandokani amasung Chhattisgarh da security force ka khuthoknabada Maoist tara sire Mukhyamantri Nongthomam Biren Singhna hairi Manipur da irang sagatliba ZRA KNA gi lusingba Thanglian pau guite amasung PS haukip ki mathakta sarkarna thigatpagi thabak sathari wafam asingarang Justice D Krishna Kumar bu High Court of Manipur gi Chief Justice oina wasak lobagi thoram loisilakpada paumi singna hangba wahangi pakhumda Mukhyamantri na phongdokibani Mukhyamantri na makhata na hai saukhalaba matam asida internet ki maru oiba sing khangdaba nate adubu hauzik oiriba law and order gi phibam yenglaga tangai fadana internet ki athingba si thambani Ziribam da miyoi taruk tamthina hatkiba adugi matangda paladuna Sri Birena hai Ziribam da thokiba thodok aduga mari leinana CSO singna khongjang changshinbada sarkarna waroba leite adubu irang adugi khudongchaba lawduna MLA singi mayumdagi potchai kya lawba amadi akai atoi thokhalamba adu yaningde adumoinamak Ziribam gi thodok aduga mari leinana senaba sing phagatnaba thiba hombagi thabak sathari Amaromda Mukhyamantri na hai irang asigi khudongchaba lawraga Rajniti gi khudongchaba lawnaba honariba khutpu singi mathakta ain gi oiba thabak lokhatkani hauzik oiriba irang asigi phibam phagalaklabadi internet athobada hangdokkani Imphal East Imphal West Thawal Bisnupur amasung Kaksingda ngasi ayuk pung 5 dagi numiyongba pung 12 phawba curfew komthokli Raija sida thokliba irang asi laksinaba security force na sing amasung tampaki jila singda thiba humbagi thabak leptana sathari haukiba pung 12 asida raija sida ungkhanaba phibam leirabasu pamdaba thodok thokibagi paw leite amaromda kendra gi griha mantraloina thokiba hukum amagi matung ina raija sida Central Armed Police Force Company khara nauna thajilakle hauzik phawbada puna raija sida Central Police Force Company sani marfunipan mathau tauri nakal amaromda thasigi tara tarukta MLA singi yumda thomjindona amangta thohankibagi thodokta chenaba miyoi ani amasu police na fare hauzik phawbada thodoksinga duga mari leinana police na miyoi 13 phaгаtle Senapati District Police amadi CRPF ke punba kangbu amana miyoi mari dagi lupa 59 lomgi mamal oigadaba yungau fare yungau sing asi police amadi CRPF ki kangbuna ti khulenda leiba naka check post ta charok sing check tobada phakibani faraba miyoi sing du Senapati gi lairok sing maram bazar amasung Sadim Nepali khuldagini fagalaba polam sing aduga loinana makhataba aingi thabak lokhanaba police ta sinakre Manipur gi manung hanjinba mafam singda leiriba miyamda ana laingi khudongchaba phanghanabagi pandamda Assam Rifles nangarang Sandel jila gi New Songjangda lemna laingbagi kemama pangthokre kemaduda New Khesajang amadi akoiba khul singda leiba miyoi 335 na lemna laingbaga loinana hidak langthak singsu yanthokhi loinana kemaduda saruk yakhiba Assam Rifles ki medical team aduna lunana leiba amadi masioiba chinjak sabagi maru oiba kyagi matangda khunja singda khanghanki Amaromda Assam Rifles na kangdagi sandokpa leina singdagi ngakthoknaba Imphal West jila gi kangla tombida paksana hida kapthokre tabiriba pawse Akashbani Imphal dagini Pradhan Mantri Narendra Modi gi pukning gi wa Man ki Baat ki 136 suba episode hayang nongaijung numit ki ayuk pung 13 da Akashbani da sandokani Tharomasi AIR News DD News PMO amasung Information and Broadcasting Mantraloy gi YouTube channel sing da su live streaming tawgani LRS Akashbani Churasanpur da su tharomasi sandokani masigi Manipuri wahanthok Pradhan Mantri gi warol piba hek loibaga sandokani Chhattisgarh da ngarang security force ka khuthoknabada Maoist tara sire Sukma jila gi Konta area da Maoising leiri haibagi akaknaba pawma phangbadagi CRPF amasung District Reserve Guard ki apunba kangbuna mafam aduda thiba hombagi thabak sathakhi maduda Baiji area gi umang amasung singin mafam singda nakal ani gi marakta khuthoknakhibani Security force na mafam adudagi AK-47 self loading rifle ama yauna nongoi maru kya su phangki mafam adudagi Maoi singi asi bhagsang lokhatle haujiksu mafam aduda makhata na thiba hombagi thabak sathari Panbayai sahi asigi Augusta Griha Mantri Amit Shah na 2023 ki March phawbada leiba sidagi
left wing extremism mapung phana loisingani amasung hiram asigi matangda Chhattisgarh ningthina thabak paikhali haina phongdokhibani sarkar gi pauna hai sahi asigi January thadagi haujuk phawbada Naxalite 238 hatkre Chanipan humphuma thoina phare amasung Chanipan sarkar da sangjarakre Inglisingani kunithoida ahanba oina sahi nifugi tungda leibasida left wing extremism ga mari lenana mi sibagi sang chamagi makhada leikhi Maharashtra amasung Jharkhand Vidhan Sabha Mikhal gi vote masing ngasi ayuk thiba horagani masiga loinana Rajya Tara Mangagi Vidhan Sabha Kendra Nifunipan amasung Lok Sabha Kendra ani gi marki Mikhal gi vote masing su ngasi thigani Central Board of Secondary Education CBSE na Merit Scholarship Scheme for Single Girl Child gi damak mahiroi sigdagi online da darkhas kauri English ngani kunmari gi CBSE da class 10 pass tawkhiba amasung CBSE da affiliate tawba school sing da hojik class 11 tamliba mathumta pokpi nupi msa mahiroi singna scheme asigi damak darkhas pisilakpa yagani masigi mathakta English ngani kulhumdoi da scheme asigi khudongchaba phangkhraba mahiroi singi renewal su online da tawba yaragani darkhas pisilakpagi aroiba matam mathang thagi kulhumdoi fawbani ngasi phongba pause singi maroiba pausingi damak hojik Mangsatabam Premananda leire Premananda Thagat Nganthoi Mapandagi aing kaina changsilakpa mitopsing lamdam masida thabak tawhalloi haba Chief Minister gi wafam Jirwamgi asibak chang mapal leiron chankhibagi pau amadi Manipur da Central Armed Police Force Company chani marifuni pan deploy tori haba Security Advisor gi wafam ngasi phongwa pauche singi maroi pausing oiri People's Chronicle da miyamgi safanabagi damak aing kaina changsilakpa mitopsing masak khangdongna bahonari haba Chief Minister gi wafam banner headline tori Chief Minister gi policy ayamba pause sing da tongan headline tawduna fongnari Sanga Express Manipuri da jiri gi terror attack da CM na karigumba CRPF deploy toramdrabadi haina headline galoinana Mariabak machasing thabak tawhandanaba honagani haina ahanba headline tawri Morning Bell da CRPF na matam chana khudhalamdrabadi miyoi kya siramba yai haiba Chief Minister gi wafam ahanba headline tawri Pawasi Sanalibak Narol gi thaudang Pongnafam Manipur News amasung Ichel Express tasu maroi paw oina fongli Congress ki matamda Manipur khwaidagi waki haiba BJP gi wafam Sangai Express Manipuri edition gi ani sube headline oiri Sanalibak da lengak puminava da yauriba Cabinet Minister Khemchana CM Cheragle ing tappa hanjen hanba gamdraba CM karigi fam thadok tribano haiba Minister Khemchan gi wafam ahan be headline tawri Naharol gi thaudang da Manipur da khulai paiba foreign militant sing Congress Party na changhal lambani haiba JP Nada gi wafam ani sube headline tawri Pongnafam da jiriga si bakchang mapal leiron chankhre masing yamlo miyamna leisu katkhi haiba pau banner headline tawduna fongli Pawasi Huenlan Pauda Jirwam District Sena Khainabagi Mikap Mirau Kholna Ninkhre Lamnganba Chingkhai Nganba Thazamanbi Haitonbi Thoibi Rani Barel Keso amasung Athaubada Pina Chamtholaba Laising Katkre haina ahanba headline tawri Manipur Central Armed Police Force Company chani marifunipan deploy tawri haiba Security Advisor Kuldeep ki wafam pauchi ayamada ahanba headline tawduna fongli Pawasi Huenlan Paudana angang ahum yauna miyoi taruk hatkhiba adu sugi makhada laiba militant singna tawkhidabra khanglamdre haiba headline makhada Security Advisor gi wafam headline piduna fongli Sanga Express English da foreigner sing Manipur da thabak tawhalloi haiba Chief Minister gi wafam ga loinana KNO gi PS Haukif amasung ZRA gi Tiguiti Myanmar machani haiba pau ahanbe headline tawri Jirwam gi thaudokta suda leiba lalauba sing chenabra haiba du makhatana thijinba mathautari haiba Security Advisor gi wafam ani sube headline tawduna fongli Imphal Free Press Security Force tagi munkhiba khulai lising ahum fagatpa ngamle Jirwam thaudokka mari leina miyoi amata faba leite haiba Security Advisor gi wafam ahanbe headline tawduna fongli Pawasi Ichel Express tana CAPF company Marifutra thajilakba hore ayambana thunglare haina ahanba helamaida headline tawri Pawasi Ganfu Mail dasu ahanba headline tawri Tamilong Times da Justice Dr. Krishna Kumar High Court of Manipur gi Chief Justice oina wasak lokre haiba pau ahanba headline tawri Pawasi ayamba pawse singdasu ahanba lamaida fongnari Nganthoi Thagatsari Premananda aroibada maroiba pau amuk hana Mukhya Mantri Nongthomam Biren hairi Manipur da irang sagatliba ZRA KNA gi lusingba Thanglian Pau Guite amasung PS Haukip ki mathakta thigatpagi thabak sathari Pradhan Mantri Narendra Modi gi pukning gi wa Man ki Baat ki sa matara taruk suba episode hayang ayuk pung 13 da Akashbani da sandokani amasung Chhattisgarh da Security Force ka khuthokna bada Maoist tara sire Pauloijare